Laingakna Center aroiba wahainaba khanaba haukhre aroiba warep launaba ngasimak MLA sing laknaba khangankhre Manipur miyamgi kholau civil society organization singi pressure na maram oiraduna Manipur laingakna matam kuirabagi tungda center da numit taraga mangani gi matam tharaga aroiba wahainaba laingak paibada yauriba minister MLA sing khanaba haukhre laingak ki oiba chapchaba phirep amaga loinana warep launabagi damak Manipur gi manung amasung mapanda laikhiba Ngarangi mifamda saruk yakhidaba Kukizo kangluptagi lakpasing natana MLA sing ngasi numit yung bapawbagi manungda chief minister gi office ta lakadabani haina akanba paujel pikre Thazaba yaba mafamdagi fangba pauna hai chief minister secretary ta ngarang numidang waidam pung mga dagi numidang pung nipan ga minute ni fu fau ba pangthokiba Laingak paibada yawba MLA sing gi mifamda MLA masing watpa na maram oiraga ngasi numit yung bapawba yaithok na buwarep lawkhre Ngarangi mifam aduda NPP gi oina Jahem Lungpan may NKYC Independent MLA sapam nisikan BJP gi MLA sing Sorokhaibam Rajen Thoksom Radhesyam Karam Syam KH Ragumani L Rameswar Paunam Broje na chingba khara khaknatana atay MLA minister sing saruk yakhe Puwari gi oheuragadaba mifam aduda JDU gi MLA Abdul Nasir su saruk yakhe Pawasina makhata na hai BJP gi MLA sing gi maraktasu Haujik thokliba inai tanaba thokdoksing asigi matangda apunba warep ama phawba lawba leite haina social media da viral oirakhiba amasung pause da phongnarakiba duna maram oiraga laingaki oiba chapchaba phirep ama lawnanaba yanakhre pawasina makhata na hai laingak paibada yauriba MLA singna central government ta tongan ba wafam khara thabak oina pangthorokna ba cherol ama thagadaure hairiba cherol adu numit taraga mangani gi manungda central government na thabak to onthoroktraga de MLA minister sing fam thadokba amasung BJP thadokpana chingbagi warep sing laurakpa yabagi phibam sing leire haina paugi source asina makha tare MLA singi marakta khaibung tanaba manba amasung apunbo warep ama launaba honabagi mahutta tokhai tana leiriba sing ngasi statehood day gi thoram loiba phawbagi manungda Imphal yaurakadavani amasung CM gi office ta report tawragadavani haina masa ta telephone tawduna CM office tagi khangankhre haina thazaba yaba mafamdagi fangba paw asina haire Panba yabade haukiba chahi gi December manga dagi chahi asigi January taraga nipan phauba numit nifuga manga da kuki narco terrorist singna maitai masa punna kuntaruk hatkhrei aduga kayama na sokhankhre masigi su mathakta yum kayama mai thakhrebane masina maram oiraga maitai sing sauba hengalaklei